ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯅꯥꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯍꯥꯟꯕ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯁꯤ ꯅꯦꯒꯦꯇꯤꯚꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯨꯡ 24ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯇꯦꯁ ꯇꯧꯕꯗ ꯉꯁꯤꯒꯤ ꯔꯤꯖꯜꯠꯁꯨ ꯅꯦꯒꯦꯇꯤꯚꯀꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯒꯁꯨ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯁꯟꯗꯣꯛꯄꯗ ꯌꯥꯝꯅ ꯂꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯝꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯃꯤꯌꯥꯝꯗ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯗꯥꯏꯔꯦꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝꯗꯨ ꯄꯤꯖꯒꯦ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 24ꯗ ꯏꯍꯥꯟ ꯍꯥꯟꯕ ꯀꯦꯁ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯗꯤꯇꯦꯛ ꯇꯧꯗꯨꯅ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯂꯛꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯉꯁꯤꯒ ꯊꯥꯅ ꯑꯅꯤꯔꯛ ꯇꯥꯡ 4 ꯑꯃꯁꯨꯡ ꯉꯁꯤ ꯇꯥꯡ 6 ꯑꯅꯤꯔꯛꯁꯤ ꯇꯦꯁ ꯇꯧꯕꯗ ꯀꯣꯚꯤꯗ-19 ꯑꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯐꯪꯉꯦ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯥꯁꯤ ꯍꯧꯈꯤꯕ ꯍꯞꯇꯥꯃꯨꯛꯁꯤꯗꯒꯤ ꯃꯥꯁꯤ ꯂꯥꯏꯍꯧ, ꯂꯣꯛ ꯈꯨꯕ, ꯈꯅꯥꯎ ꯅꯥꯕ, ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯑꯦꯄꯤꯇꯥꯏꯠ ꯐꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯤ ꯀ꯭ꯂꯤꯅꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯂꯦꯕꯣꯔꯦꯇꯔꯤꯗ ꯄꯨꯔꯥ ꯐꯔꯕꯅꯤꯅ ꯃꯥꯁꯤ ꯀꯣꯚꯤꯗ-19 ꯏꯟꯐꯦꯛꯁꯟꯗꯒꯤ ꯐꯔꯦ ꯍꯥꯏꯗꯅ ꯂꯧꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯐꯔꯕꯅꯤꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯤ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯃꯥꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯑꯥꯎꯠꯀꯝ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯃꯥ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯊꯟꯗ ꯍꯞꯇꯥ 2 ꯋꯥꯅ ꯈꯥꯡꯉꯛꯄꯗꯨꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯟꯗꯨ ꯃꯗꯨꯒꯤꯗꯨ ꯅꯣꯔꯃꯦꯂꯥꯏꯖ ꯑꯣꯏꯅꯅꯕꯒꯤ ꯑꯃ, ꯑꯇꯣꯞꯄ ꯑꯃꯅ ꯑꯦꯅꯤ ꯁ꯭ꯃꯣꯜ ꯐ꯭ꯔꯦꯛꯁꯟ ꯑꯣꯐ ꯃꯥꯁꯤ ꯑꯃꯨꯛ ꯔꯤꯀꯔꯦꯟꯁ ꯂꯥꯛꯇꯅꯕꯒꯤ ꯃꯥꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯇꯥꯔꯒꯁꯨ ꯍꯞꯇꯥ 2ꯗꯤ ꯌꯨꯝꯗꯔ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯃꯗꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯔ ꯁꯤꯡꯒꯜ ꯔꯨꯝ ꯑꯃꯗ ꯍꯞꯇꯥ 2ꯗꯤ ꯃꯥꯛꯁ ꯁꯤꯖꯤꯟꯅꯗꯅ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯁꯝꯅꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯃ ꯆꯪꯏ꯫ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯗꯤ ꯍꯌꯦꯡ ꯁ꯭ꯇꯦꯠꯀꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯤꯝꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯀꯣꯚꯤꯗ ꯃꯦꯅꯦꯖꯃꯦꯟꯠ ꯒ꯭ꯔꯨꯞꯀꯤ ꯇꯤꯝꯁꯤꯒ ꯍꯌꯦꯡ ꯄꯨꯡ 11:00 ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯒ ꯂꯦꯞꯀꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ ꯄ꯭ꯂꯥꯅꯤꯡꯗꯤ ꯃꯊꯪꯒꯤ ꯍꯞꯇꯥ 2ꯁꯤꯗ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯥ ꯃꯁꯥꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯒ ꯅꯨꯡꯇꯤꯒꯤ ꯄꯨꯡ 10:30ꯗꯩꯅ 11:00 ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ, ꯃꯥ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯂꯤ, ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯡ ꯀꯌꯥꯗ ꯆꯥꯏ, ꯐꯖꯅ ꯆꯥꯅꯤꯡꯅ ꯆꯥꯕ꯭ꯔꯥ, ꯑꯗꯒꯤ ꯂꯟꯁꯅ ꯀꯌꯥꯝ ꯆꯥꯏ, ꯃꯥ 100% ꯆꯥꯕ꯭ꯔꯥ, 75% ꯆꯥꯕ꯭ꯔꯥ, 50%ꯗ ꯆꯥꯕ꯭ꯔꯥ, ꯑꯗꯒꯤ ꯃꯥꯒꯤ ꯗꯦ ꯑꯦꯟꯗ ꯏꯚꯤꯅꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯂꯦꯜꯂꯤ, ꯌꯥꯝꯅ ꯍꯩꯅꯤꯡꯅ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ, ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯀꯔꯝꯍꯥꯏꯅ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯤ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤꯗꯦ ꯍꯞꯇꯥ 2ꯁꯤ ꯑꯗꯨꯃꯥꯏꯅ ꯑꯦꯁꯦꯁ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤ ICMRꯒꯤ ꯒꯥꯏꯗꯂꯥꯏꯟꯗ ꯌꯥꯎꯕ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤ ꯁꯦꯗꯨꯜꯗꯨꯗ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯔꯒ ꯃꯗꯨꯗꯩꯗ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯖꯦꯅꯤꯝꯁꯇ ꯂꯩꯔꯤꯕ VRDL ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯈꯟꯒꯠꯄ ꯂꯦꯕꯣꯔꯦꯇꯔꯤ 52ꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯁꯇꯤꯡ ꯀꯤꯠ ꯑꯁꯤ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯁꯤꯖꯤꯟꯅꯕ ꯁꯦꯝ ꯀꯤꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯑꯣꯠ ꯄꯤꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯀꯟꯐꯥꯔꯃꯦꯇꯔꯤ ꯇꯦꯁ ꯍꯥꯏꯗꯅ ꯑꯃ ꯇꯧꯏ꯫ ꯀꯟꯐꯥꯔꯃꯦꯇꯔꯤ ꯇꯦꯁꯁꯤ ꯁꯣꯏꯗꯅꯕ ꯖꯁ ꯇꯨ ꯕꯤ ꯁꯤꯌꯣꯔ ꯑꯩꯈꯣꯏꯒꯤ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯅꯥꯒꯤ ꯚꯥꯏꯔꯣꯂꯣꯖꯤꯒꯤ ꯀꯟꯁꯜꯇꯦꯟꯠꯇꯨꯒ ꯄꯥꯎ ꯂꯧꯅꯔꯒ ꯃꯗꯨ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯅ ꯇꯧꯏ꯫ ꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤ 15 days ꯍꯥꯟꯅ ꯄꯨꯅꯥꯗ ꯊꯥꯔꯝꯃꯤ, ꯍꯧꯖꯤꯛꯅ ICMR ꯗꯤꯕ꯭ꯔꯨꯒꯔꯗ ꯑꯩꯈꯣꯏꯒꯤ ꯀꯣꯗꯤꯡ ꯇꯧꯔꯒ ꯁꯦꯝꯄꯜꯁꯤꯡꯁꯤ ꯀꯅꯥꯒꯤꯅꯣꯁꯤ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯅ ꯐꯪꯕ ꯇꯦꯁꯇꯨ ꯃꯣꯏꯗ ꯔꯤꯖꯜꯠꯇꯨ ꯁꯤꯅꯦꯁꯤ ꯍꯥꯏꯗꯣꯛꯇꯅ ꯃꯣꯏꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯕ꯭ꯂꯥꯏꯟꯗ ꯁꯦꯝꯄꯜ 6 ꯊꯥꯔꯒ ꯑꯁꯣꯝꯗ ꯇꯧꯕ ꯇꯦꯁꯇꯨꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯏ꯫ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯅꯤꯝꯁꯀꯤ VRDL ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯗ ꯇꯧꯔꯤꯕ ꯇꯦꯁꯁꯦ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯇꯥꯡ 4 ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯖꯦꯅꯤꯝꯁꯇ ꯂꯩꯔꯛꯈꯤꯕ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ
negative ꯑꯣꯏꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯇꯦꯁ ꯔꯤꯖꯜ ꯑꯁꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠ 14 ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯇꯥꯡ 4ꯗ negative ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯄꯨꯡ 24ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯕꯗ ꯑꯃꯨꯛꯀꯁꯨ negative ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯤꯝꯁ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ COVID-19 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯉꯁꯤꯗꯒꯤꯗꯤ ꯆꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯖꯤꯟꯕ ꯌꯥꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯤꯕ ꯌꯥꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯕꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯗꯒꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯀꯦꯇꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ